Manipur top channel gi mai kai digi maru ebi ipausung miyam da thamjari ahan mala kanglei pa ki mai ra digi lokasaraga Indo-Myanmar border NSCN ki amadi PDF ka numai kapna bada misi mina sauna tokli ngase pung tara mathoirum taba matamda Myanmar gi Tamu district ki border ga lona ba mafam amada Nagaland gi lahulu oidiba NSCN ki amadi PDF ani gi marakta akan mamong na numai kapna bada nakalani makta yamna sauna misi mina amadi asu apan yawra hedi pausina phangba Pau magi source magi matung ina nomai kam na badu da PDF amadi KNA ki kedar kuntra gani thoi muk siram gani haina thajanari loina PDF amasum KNA gi lanmi yang khairom aso apan nanglam gani haina pausi sin haidi nomai kam na badu da NSCN ki gi mekai digi lanmi uhum laikidre haidi laikidra lanmi singa dudi sapyang zemi sei kuntra ga manga hoilam lung phiang sei kun gani thoi amadi captain thiang zeng lingmai sei kuntra kawi haidi Amarom dana English nga magasama panga maudraga humdoi gi matamda Naga Kuki gi Erang da Prime Minister amasum Home Minister na Parliamentary debate tawda sarug yakibra Nirmala Sitaraman Kumza English nga magasama panga maudraga humdoi da Manipur da Naga Kuki gi Erang kanma matamda state asida PR thamnaba BJP gi MP Susma Swaraj ki maikedi gi Prime Minister da pakhumpi yu haina takshin kidi masina matamadu da opposition oina laikiba BJP na ruling party bu kadai phauba ikai khumnai haiba takli haina hauji finance minister oidibi Nirmala Sitaraman phongdokri haukiba March 10 da parliament ki Lok Sabha da Manipur gi English ngani ga kunga manga kunga taru ki budget puthoki baga loidana ngarang general discussion pangthoki bida finance minister Nirmala Sitaraman hausa thamki bu ma ki warol da English nga magasama panga maudraga humdoi gi matamda Naga Kuki gi Erang na Prime Minister amasum Home Minister na Parliament debate tawda sarug yakibra hangki matamadu da Congress amadi Gaurav Gogoi kadai da laikibagi Erang na sukulaba Manipur English nga magasama panga maudraga marida PR thamlaba motion move tawbana matamadu gi Prime Minister natraga na Home Minister na pakumpi kiti Minister of State for Home Affairs na pakumpi kibani Handak amuk thokliba Erang asida Home Minister masamak Manipur satuna ahing ahum leiduna phibam yengsinki masida natana Minister of State for Home Affairs Nityanand Rai Phau tha ahum lekip Naga Kuki gi Erang da mioi satret ki yankhai sikiba madi yum sahum ga yankhai tumkiba duda matamadu da Prime Minister oiramba Congress ki lusingba du Manipur satkibra haina sangki amaromda okram ibo Minister oiramba matamda Manipur numit sahum ga Kungani-pan bantauki haiba masana phongdoki amarom dana Manipur santi purang na ba folks na AK Misra ga unadura pung ani subna wari sanakri Manipur thoklibi Erang si India lengang na tangka uhum thokna lambi ya thoktuna lusina na bohonari AK Misra Manipur thoklibi Erang si lusinduna tangdu leitapa Manipur am oirakna ba Federation of Civil Society Organization folks na Minister of Home Affairs North East ki advisor Pampuri ba AK Misra da unaduna wari sanakri loina Erang asi atupa matamda lusinuna blokat phamtok pathabak lokot pinabasu apel tokre hari Minister of Home Affairs ki North East advisor AK Misra na ngasi folks ko unana ba invite torokpadagi ngasi ayuk pung 8 dagi 13 faw Imphal da leiriba all secretariat ki conference hall da unaduna hausu lamdam asida thokliba Erang asi ki matang na khana nainabaga loina folks na AK Misra amadi Manipur ki governor Ajay Kumar Bala da address tawba point manga yawba memorandum ama pishin kredi hiramasi matang da folks ki acting president BM Sahana permission da phongdokibada AK Misra da pishin kiba point manga yawba memorandum aduda Manipur gi manungda sathok sin tawba yahanana ba madi tangai phadaba polam sik puthok pusin tawbada akanba apan mapidana ba lanjenarakuna relief camp da lairiba miyoi singbu mausa ki punsirol da hanjin hanba misam yang gi mathakta makhatana koki khulai paibisna landarakna ba thabak pekatpiyo Mapung phaba Manipur gi demography gi matangda thejun humjana bi thorang pekhatpina ba madi condition amata thamdana peace dialogue ki process thanaba wafam singaw ki hari AK Misra na folks phongdorakhibi gi matangda folks ki spokesperson ngangbam Jameson na permission da hakibada haujik lamdam asida thoklibi Erang asi India lenga na takka ohum thokna lambi ya thoktuna hotnari haina AK Misra na hairaki Union Home Minister Amit Shah na February kunda ain kai binary ba khusu khulai sing thingalangna ba order ama thoktuna numit tare ni gi manung na khulai sing thingalangna ba khan khiba ga loidana numit tare ni gi ama sangdoki
Mars amada free movement laukthoktuna national highway singda sathok sin yabra haina sangyengki loinana suda lairibisinggi matangda AK Mission hairakibada suspension of operation hauju phawi oina satnadre haibamakti haidre dubu matamgi matungina revise torokani khulai masing kya lairi amadi makoi kadai kadai te lairibagi haiba yingsilagani haiba wafam thamlakhi haina pawmisingda phongdokhi amaromdana Kumza English singa kunga teret phawbra North East State singi konung pumbada train flight loina samna halagani Amit Shah North East region gi mahiroi singa thabak tawnabagi damakta makhoi gi maramdam thadoktuno satpegi mathau tadri thabaki khudongchaba makhoi ki maphamda adumok phangalagani haina Union Home Minister Amit Shah na phongdokri All India Radio gi pawgi matung ina ngarang New Delhi gi Youth Parliamentary Student Experience in Interstate SEIL na sinduna North East dagi lakpa mahiroi singa Youth Parliament da pangthokpa thoramda wangang laduna wafam asi Union Home Minister Amit Shah na phongdokhibani Union Home Minister na makata na phongdokhi hairibadi kumza English singa ni kunga teret fawbra North East State singi kunung pumba train flight loina samnaragani North East ki khungang sing semganaba program gi damakta lupa crore lising mari gastani pansijinakre Kanaba si maru oina Arunachal Pradesh state na hena phanglagani masigi maramdi Arunachal Pradesh state asida hawkiba sahi tara asida hingsa gi thawdo watok sada humdra rom handakre loinana security force singi sangsu sada humdra hanthari misa myam sibi gi sangsu sada marfugama palom hanthari Prime Minister Modi na lusingba lenga asina mafam asigi insurgency group singa agreement kya khuyek pinaduna yamdrabda lalauba lising taraga samharo makoi gi kusukulai sing surrender toroktuna mainstream da lakpa hokhreri hawkiba sei tara asida masaknaiba insurgency group singa agreement taraga ni thoi shanti gi khuyek pinaduna miyoi lising taragi mathakta khulai ga konana surrender torokre Sikkim state organic agriculture gi thabak BJP lengana pekhat pahore Assam dana lupa crore kya thaduna Semiconductor plant pekhalagani masina naha kya ma thabuk pi bangamlagani loinana North East State singi oina lengangna lupa crore lakh ani lising yang gi senfam invest tawduna sem sadun lei hainasu phongdokre amaromdana wangu laifam singya amadi waru kok singya da coming operation sa thabada losinduna thamlamba kusu khulai kya fogat pangamkhre security force kangbu na Manipur gi singamadi tamani makta operation sa thaduna khulai fogat pegi thabak leptana sa thari ngasayuk pung taruka makhai digi mapan ga minute taraga manga phawba kaksing district ki wangu police station gi manung sana leiba wangu laifam singya amadi waru kok singya sangda coming operation sa thakre loinana khulai kaya marum fogat pangamkhre Police tagi phangba paw gi matung ina nifu ga taruk suba Assam Rifles amadi ani suba maha regiment pirakhiba paw amana kaksing SP Priyadashini lai khuram gi miyang makhara kaksing district commando gi osina lusingba team wongo police station gi osina lusingba team nifu ga taruk suba AR gi team ani suba maha regiment gi kalam amaga loinana BSF ki samaga kunthraga mathoi battalion gi team ga punna search operation sa thakibani hadi operation adu da wangu laifam awang singya madi waru koksing gi mafam singdagi losinduna lairamba kusu khulai sing fogat pangam khiyari phagalaba khulai sing adudi super PP bag amaga punna haptuna lairamani combined team na fogalaba kusu khulai sing gi manungda SMG carbine ama single barrel ani modified .303 rifle ama USA na saba revolver ama detonator yaudaba HE hand grenade mari KG ani lumba IED ama KG ama lumba IED ama tuan manungmai maru sing tear gas shell ama di atai mari lainaba polam sing yauri phagalaba khusu khulai sing adu bongo police station na makhata ba ain gi thabak lokhana ba khushina khreari amaromdana Glaucoma haiba anaba sina malem pumbigi saurakpa miyoi million ni parom na nahanmigi report lai health director Glaucoma haiba anaba sina miyoi bu punsi supa mitangan ba yabigi marama ma oimana mipung kudimang nam anaba sidagi ngakthuknaba tangai fadaba khangba ma mathoktai Glaucoma haiba anaba sina malem pumbigi saurakpa miyoi million ni palom da nahanmigi report lai haina Director of Health Services ki Director Dr. Sambo Gonmai na phongtokre National Program for Control of Blindness and Visual Impairment NPCB and 6 Health Mission amadi Directorate of Health Services Manipur sing mairong dalaiba Classic Grenada Unity for a Glaucoma Free Wall haiba theme da pangdokiba Wall Glaucoma with 2025 hagdokpagi thauram ga mari lainana mahakna
makha taradun hai glaucoma heba anabasina malem pumbagi saurakpa miyoi million niparomda nahanbagi report lei lamdam asigi oina sab report ama leitrabasu mit anaba layengba lakpada hairiba anabasi naba miyoi kaya marum thengnari magna makhatana hai hairiba laina asina nadringai hausu phawbagi oina muthatpa ngamdriba maram asina laina asidagi ngakthoknaba miyamda awareness piba yamna maru oi mitki akanba maru oiba ngawdongi operation tawduna amung hanna uba ngambagi khudong saba ma phangalo adubu glaucoma haidi laina asina su nakrabadi yamna luba mo henduna punsi supa mit uhandabigi fibama mo eragli uheli haidi bana basi maru oina diabetes hypertension singba leibamadi sayam silaglaba miyoi singda yamna nagali haidi bana basi laktana ba ekoi kudimana section ba ma mathoktai haina phongdokhi ngasigi thoram maduda state mission director NHM Manipur Dr. M. Dinesh Singamadi, Family Welfare Manipur ki Director Dr. N. Hemanta Kumar Singhana, Tauramapu, Akanaba Mitung Wena Sarugyakiba Galoinana, glaucoma ki matang State Ophthalmic Cell, NPCBN 6 Manipur ki Ophthalmologist, DNO Impal West Dr. Zaisri, Takelamamna Singbana, Suwaina Wangaki, Amaromdana. Governor na hauzik lamda masigi thoklibe irang asida nupi oibising busiba naba made aso apan thoktana bohot na biyu robita hauzik lamda masida thoklibe irang asida nupi oibising na awaba mesa kya khangduna thengnabada asawa thaudang lauri manipur gi governor na hauzik thoklibe irang asida lamda masigi nupi oibising busiba naba made aso apan thoktana bohot na biyu haina Women's Committee of United NGOs Mission Manipur UNMM Singmairongi convener Robita Mangsatabam na phongthokri wapamasing asi Palace Compound na liba iboyema sanglenda Women's Committee of United NGOs Mission Manipur UNMM Singmairong na sinduna United Nations gi Accelerate Action haiba theme amadi Universal Declaration of Human Rights and International Women's Day haiba local theme da pangthokiba thauramga mari leinana wa ngangladuna Robita Mangsatabam na phongdokhibani mangna makhata na hai kumza English ngani ga kunga mari dagi hauraga United NGO Mission Manipur UNMM Singmairong sinduna International Women's Day gi thauramasi March ki tang nipan khuding gi pangthoktuna lakpani adobo handakti khudong khra sadabadagi ngasi pangthoklibani irang asina maram awaba mayoknariba IDP nupisingisu saruk yaduna thoramasi pangthokminabaga loinana makoina sajaba potlamsing oiba stone kya su hangdokli maroina Manipur gi governor na hauzik thoklibe irang sida lamdamasigi nupi oibising bu siba naba amadi aso apan thoktana bo honabiyo athubada irang asi lusinbiduna lamdamasigi nupi oibising amadi IDP sing laitana masamasa gi mayumda lehenbiyu haikenasu pausda makhatari Makasa tarakpo ina kangla pauri ke topa paukra namu Parliament putoki ba Manipur ki budget state revenue hanadi ki hengat kani haibise angak po waphamni Surj Kumar Hadak ta Parliament putoki ba Manipur ki budget asi hanagi lengan assembly ta puthokna ba sem saduna thamnamba budget adu copy paste tawbani Center lengak ta ki puthokani khalamba budget nati haina khangabo AC ki MLA Okram Surj Kumar na phongdokre ngasi babu parata libe MLA Surya Kumar official residence ta paumising unabada magna makhatara don hai Parliament puthoki ba budget adu hauzik laidiba sel thunge piba masi yenglaga tung koiba awaba ko khanlakadaba budget ama puthorakani haibigi thajba thamlamani Finance Minister na apama mongna budget hotpigi mahutta state lengang na assembly ta puthokna ba sem saramba dudigi semdok semjin tawraga puthorak pasina budget asidagi sokot thawrang paikhalakani haibigi thajaningai odri Pothok liba budget asida expenditure ki sada yangkhaidi loan singba tolopiba pension pibana singba tawdaba yadaba ngaktu oiri masina marum oiraga sako thorang ki seal dadi irem lem haudri hauju Manipur ki lambi thong ayamba phibam thina soklibasi sinba kona na bi wapam laitre irang na maram oiraga mipum khudima kham thengna wanarabas pothok liba budget ta state ki revenue hanadigi double hengalakani haibasi oithok laroidaba angak powapani English nganiga kunga humdai kunga marida state on revenue tax lupa crore lising amaga saniga kuntraga nithoi lak yangkhaiga mathoi oikibadu handakna crore aniga satruka kungo humdai oigani hairiba state on non tax revenue 2.57 crore samrite hengakani hairiba sina hauju Manipur thukliba awaba taraba singasigi mamidi yaudre haba wapam phongdokhe amaromdana Parliament Kabo Bili ki matang na puthoki ba sina history gi lamay ma hangdokpaga pangkakni kanglaipa
Cabo Valley की matang India की Parliamentary MP lesim sanajawbun puthokuna recorded document ama uhenkiba si history gi lamai ama hangdokpa ka pangkhangni hiramasi section na matang sana mafam sana nainagadaba khunai gi arubu wafamni haina political activist sapam kanglei palna phongdorakli ngasi nongada da leiba maki mayumda pangthukiba pawgi mifam amada wafam si phongdoladuna makna makhata na hai Kiam pok lamjaw miyamna Cabo Valley haina khangnariba lamdam asi maitai phurki oinadi khwaidagi pukni nungsiba lamdam amani British na English ngamaga sani panga kuntraga marigi January mapanda Cabo Valley gi matangna sirol ama thoki numit asimaktara sahi taret khuntaklaba lamdam bu amuhana khundokhiba adugumba thauna leramba iningthau singlen nongdren khomba miyamna Maharaj Gambir Singha haina khangnaba athauba si nongakhi mangna nongakhi bagi matangna wakhalon ani lay ingkumja lising amaga samapan nga nifuga mapan nga October taraga mangada thabal songkiba miyoy kanglup natragana political party adugumba sing aduna mitambal gi muhut sili aduga numida sida thamoi sokna mamitagi mapi tana kapkhiba sing aduna maraibak maramdam nungsibagi wakhalon gi muhut singani Maharaj Gambir Singha haina khangnaba athauba sina leikidaba si British na Cabo Valley gi matangda leibak ningthau amadi miyam khanghandana Cabo Valley gi matangda British na lokhiba waremna ningthau gi thamoi soktuna thamoi laina na sikibani haina lawani English ngamaga sani pan gi kuntraga mari gi January tha simaktada British na Cabo Valley gi matangda atopa sirola masutoki masida Manipur gi ningthauda sika sangwa tha khuding gi piba haibu wafam ama yauri hiramasida su Marebak nungsiba miyangi political understanding karamna lauge hairagadi Cabo Valley pithokiba nati yonthokiba sunati haina su phongdokhi haina pausida makatari losilakpoina tenakpa helainga danga memna thamjage Jenims ki hanagi director Lesram Debena Maira sang semjingkre Kawa hidrom laikai ki Maira pai bisingi kawa kaithel leiba Maira sang amanga si Jenims ki hanagi director Lesram Debena nauna semjin sajingkre ni su pau mun makhatana report tawri ado tentang na sumna memna thamjage ado hausikoi nadi mem pau su matang se lusinjarage masum mayam puna anauba update ngamina sena channel sigi mekedi gi myang mafamda makhatana thamjari makhata bana update mem puna ngamina si